ꯑꯍꯥꯟꯕꯃꯛꯇꯨꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯗꯣꯝꯆꯥꯅ ꯁꯥꯟꯅꯕ ꯕꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯁꯤꯇꯥ ꯍꯨꯏꯗ꯭ꯔꯣ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯦꯔꯥ ꯊꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡꯃꯝ ꯃꯝꯂꯕ ꯃꯔꯦꯛ ꯑꯗꯨꯗ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯜ ꯄ꯭ꯂꯦꯟꯗ ꯉꯥꯗꯨꯗ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯨꯏꯅ ꯈꯔꯅ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯌꯥꯛꯅ ꯈꯣꯡꯂꯤꯕ ꯑꯗꯣ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯂꯥꯔꯇꯦꯜ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯄꯨꯡꯁꯤꯁꯨ ꯊꯦꯡꯂꯝꯃꯅꯤ꯫ 12 ꯇꯥꯗꯣꯔꯤꯅꯦꯁꯦ꯫ ꯃꯅꯥꯎ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯃꯌꯥꯝꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯌꯦꯡꯕꯤꯔꯨꯆꯣ ꯍꯥꯏꯔꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦꯕ꯫ ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯁ ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯇꯨꯝꯃꯨꯔꯣꯗꯅ꯫ ꯄꯥꯕꯗꯣ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛ ꯍꯜꯂꯛꯑꯁꯅꯤ꯫ ꯊꯝꯕꯥꯜꯅ ꯏꯕꯨꯡꯉꯣ, ꯄꯨꯡꯁꯤꯁꯨ ꯊꯦꯡꯉꯛꯑꯦꯅꯤꯅ ꯅꯄꯥꯗꯣ ꯍꯧꯖꯤꯛꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯏꯃꯥꯕꯨ ꯀꯔꯝꯅ ꯇꯨꯝꯕ ꯌꯥꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯔꯥꯇꯣꯟ ꯍꯧꯗꯣꯛꯂꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯂꯨꯁꯤꯔꯥ? ꯈꯨꯔꯥꯇꯣꯟꯒꯅꯦ ꯍꯧꯗꯣꯛꯂꯔꯣꯏꯁꯤꯗ꯫ ꯅꯗꯣꯝꯆꯥꯅꯅꯦ ꯇꯨꯝꯕ ꯀꯥꯏꯅꯤꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯍꯤꯡꯆꯥꯕꯤꯗꯧꯅ ꯇꯧꯔꯗꯅ ꯈꯨꯔꯥꯇꯣꯟꯁꯨ ꯏꯗꯣꯝꯆꯥꯒꯤ ꯃꯤꯆꯪꯗ ꯆꯪꯉꯤ꯫ ꯊꯝꯕꯥꯜꯅ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯍꯥꯏꯅꯨ꯫ ꯅꯪꯁꯦ ꯆꯥꯎꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯖꯤꯟꯅꯒꯅꯨꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯝꯕꯥꯜꯒꯤ ꯃꯄꯨꯔꯣꯏꯕ ꯅꯕꯤꯜ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯕꯤꯜꯅ ꯍꯩ ꯃꯃꯥ, ꯅꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕ꯭ꯔꯥ? ꯄꯥꯕ, ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗꯕꯣ꯫ ꯌꯨꯝꯁꯤꯗ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯈꯛꯇꯪ ꯂꯩꯍꯧꯏ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯏꯄꯥꯁꯦ ꯃꯤ ꯑꯃ ꯎꯅꯔꯨꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯐꯪꯉꯤ꯫ ꯍꯌꯦꯡ ꯏꯆꯥꯒꯤꯅꯦ ꯚꯥꯟ ꯑꯃ ꯂꯩꯔꯒꯗꯕꯅꯤ꯫ ꯑꯁꯦꯡꯕꯔꯣ ꯃꯈꯣꯏ ꯃꯄꯥ? ꯂꯨꯄꯥ ꯀꯌꯥ ꯐꯪꯂꯛꯂꯤꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ꯫ ꯅꯕꯤꯜꯅ ꯂꯨꯄꯥ 1,00,000 ꯐꯪꯉꯤ꯫ ꯍꯌꯦꯡꯗꯤ ꯚꯥꯟ ꯑꯃ ꯂꯩꯔꯗꯕꯅꯤ ꯏꯆꯥꯒꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯡꯒꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯌꯦꯅꯈꯥꯔꯣꯝꯗ ꯁꯣꯠ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯉꯥꯏꯈꯣ ꯃꯈꯣꯏ ꯃꯄꯥ, ꯌꯦꯅꯈꯥꯗ ꯃꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯀꯅꯥꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅꯅꯦ? ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯈꯣꯜ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯌꯥꯏꯐꯕꯅ ꯏꯃꯥ, ꯑꯩ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯍꯨꯔꯥꯟꯕꯒ ꯑꯣꯏꯔꯝꯗꯅ꯫ ꯅꯕꯤꯜꯅ ꯂꯥꯎ ꯏꯕꯨꯡꯉꯣ, ꯌꯦꯡꯂꯨꯁꯤ ꯑꯃꯨꯛꯇ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯌꯦꯅꯈꯥꯗꯣꯝꯗ ꯃꯩ ꯊꯥꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯥꯏꯐꯕꯅ ꯆꯦꯟꯈ꯭ꯔꯖꯥꯠꯂꯥ? ꯍꯧꯖꯤꯛꯇ ꯃꯈꯣꯜ ꯇꯥꯈꯤꯕꯅꯤ, ꯁꯤꯗꯗꯤ ꯂꯩꯇꯦꯅ꯫ ꯑꯁ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯌꯦꯡꯂꯨꯔꯅꯨ꯫ ꯇꯨꯝꯃꯔꯁꯤ ꯂꯥꯎ, ꯊꯦꯡꯉꯤ꯫ ꯌꯥꯏꯐꯕꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯕꯤꯜꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯦꯁꯣꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤ ꯑꯌꯨꯛ ꯉꯟꯅ ꯊꯝꯕꯥꯜ ꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯅ ꯃꯌꯨꯝꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯉꯟꯅ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯃꯥꯒꯤꯁꯤꯕꯨ ꯀꯩꯗꯧꯔꯝꯃꯤꯖꯥꯠꯅꯣ? ꯑꯁꯤ ꯈꯟꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯣꯏꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯦꯁꯣꯅ ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯄꯣꯠꯁꯛꯇꯨꯕꯨ ꯊꯅꯝꯂꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯔꯒꯦ? ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯥ? ꯇꯨ ꯐꯤꯖꯤꯗꯒꯤꯅꯦ꯫ ꯂꯧꯊꯣꯛꯂꯒ ꯍꯦꯛ ꯊꯝꯒꯦꯅ ꯇꯧꯕꯒꯅꯤ ꯏꯆꯦꯗꯣ ꯊꯣꯛꯂꯛꯏ꯫ ꯇꯧꯅꯤ ꯅꯪꯗꯤ꯫ ꯑꯩꯅ ꯍꯦꯛ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯕ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯗꯕꯅꯤꯅ꯫ ꯅꯨꯄꯥ, ꯁꯤꯒꯨꯝꯕ ꯃꯍꯩ ꯄꯣꯠꯁꯦꯝꯒꯤ ꯊꯕꯛꯁꯦ ꯇꯣꯛꯂꯁꯤꯗ꯫ ꯑꯩ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤ꯫ ꯀꯔꯤꯒꯤ? ꯀꯩꯒꯤ ꯇꯣꯛꯄ?
ꯑꯩꯗꯤ ꯇꯣꯛꯂꯣꯏ ꯑꯩꯅ ꯅꯪ ꯂꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯍꯩ ꯄꯣꯠꯁꯦꯝ ꯊꯥꯖꯤꯟꯕ ꯑꯗꯨꯒꯨꯝꯕꯒꯤꯅꯦ ꯃꯍꯩ ꯍꯩꯕ ꯃꯨꯟꯅ ꯈꯪꯂꯒꯅꯦ ꯂꯧꯔꯤꯕꯅꯤ ꯑꯁ ꯑꯩꯅ ꯃꯍꯩ ꯄꯣꯠꯁꯦꯝ ꯍꯩꯔꯒ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯑꯄꯪꯕꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯇꯥꯅꯕꯤꯕꯁꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯨꯄꯥ ꯏꯪꯈꯣꯜ ꯈꯔꯁꯤꯗ ꯀꯜꯂꯛꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯁꯨ ꯊꯕꯛꯇꯨ ꯁꯨꯋꯣ ꯃꯤꯗꯧꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯕꯗꯤ ꯀꯔꯤ ꯑꯩꯗꯤ ꯀꯩꯒꯤ ꯊꯕꯛ ꯁꯨꯗꯣꯏꯕ ꯃꯥꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯍꯣꯔꯦꯟꯗꯤꯅꯦ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯟꯅꯅꯕ ꯄꯣꯠꯁꯦꯝꯁꯤꯡꯗꯣ ꯁꯤꯜ ꯂꯥꯡ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯅ ꯑꯃꯔꯣꯝꯗꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯅꯕꯤꯜꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯑꯣꯏꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯊꯕꯛ ꯍꯧꯔꯒꯦ ꯈꯪꯒꯅꯤꯗꯅ ꯏꯆꯦ ꯊꯝꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯅꯤꯡꯗ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯝꯗ ꯆꯥꯛꯁꯪꯗ ꯊꯝꯕꯥꯜ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯏꯃꯥ ꯑꯩꯈꯣꯏ ꯕꯥꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯦ ꯅꯄꯥ ꯑꯃꯨꯛ ꯍꯪꯉꯛꯏꯁꯤꯅ ꯍꯧꯒꯠꯈ꯭ꯔꯕꯅꯤ ꯏꯃꯥ ꯕꯥꯕꯅ ꯑꯩꯒꯤ ꯒꯥꯔꯤ ꯚꯦꯟ ꯂꯩꯕ ꯉꯁꯤ ꯆꯠꯅꯤ ꯍꯥꯏꯗꯨꯗꯤ ꯅꯪꯗꯤ ꯚꯦꯟ ꯂꯩꯅꯤ ꯍꯥꯏꯔꯨꯕꯒꯤ ꯑꯣꯏꯔꯦ ꯉꯁꯤ ꯍꯧꯒ ꯌꯥꯝꯅ ꯉꯜꯂꯤꯗꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯑꯗꯣ ꯏꯃꯥ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣꯕ ꯆꯥꯛ ꯂꯥꯝꯃꯤ ꯇꯟꯖꯥꯗꯨꯗ ꯅꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ꯭ꯔꯣ ꯏꯄꯥꯗꯤ ꯂꯣꯏꯔꯦ ꯒꯥꯔꯤ ꯑꯗꯣ ꯉꯟꯅ ꯂꯧꯔꯨꯔꯁꯤ ꯃꯈꯣꯏ ꯃꯄꯥ ꯆꯥꯛ ꯊꯤꯔꯛꯂꯒꯦ ꯆꯥꯛꯁꯦ ꯆꯥꯔꯒꯅꯦ ꯅꯤꯡꯊꯤꯖꯅ ꯆꯠꯂꯣ ꯐꯔꯦ ꯐꯔꯦ ꯃꯃꯥ ꯊꯤꯔꯣ ꯆꯥꯛꯇꯣ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯁꯤ ꯍꯣꯏ ꯕꯥꯕꯥ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯝꯅ ꯊꯝꯕꯥꯜ ꯆꯥꯛ ꯏꯁꯤꯡ ꯊꯤꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯌꯥꯏꯐꯕꯒ ꯃꯄꯥꯒ ꯄꯨꯟꯅ ꯚꯦꯟ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯁꯨ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯡꯗ ꯀꯣꯜ ꯂꯨꯈꯥꯛ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜꯂꯤꯛ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯅꯥꯅꯣꯅꯦ ꯀꯣꯜꯂꯤꯛ ꯂꯪꯈꯥꯏꯔꯤꯁꯤꯕꯣ ꯍꯧꯗꯣꯡꯂꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇ ꯀꯣꯜꯂꯤꯛ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯨ ꯃꯆꯤꯜ ꯂꯦꯡꯗ ꯀꯔꯤꯁꯨ ꯇꯧꯗ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯥꯔꯤꯗꯨꯕꯣ ꯑꯩꯕꯨ ꯋꯥꯈꯜ ꯂꯩꯅꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯣꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯌꯨꯝꯌꯥꯏꯀꯥ ꯑꯗꯣꯝꯗꯒꯤ ꯇꯥꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇ ꯏꯁꯥꯁꯤ ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯈꯣꯡꯖꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯣ ꯑꯁꯤ ꯈꯜꯗꯨꯅ ꯃꯈꯣꯜ ꯑꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯈꯟꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕ ꯃꯇꯝꯗ ꯌꯨꯝꯌꯥꯏꯀꯥꯔꯣꯝꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯍꯧꯅ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯈꯣꯡꯖꯤ ꯃꯈꯣꯜꯁꯤ ꯈꯟꯗꯨꯅ ꯃꯌꯥꯏ ꯀꯥꯔꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯌꯥꯏ ꯀꯥꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯕꯨ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯞꯅ ꯇꯞꯅ ꯀꯧꯕꯒꯨꯝꯅ ꯇꯥꯔꯛꯂꯝꯃꯤ ꯏꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯅꯅꯦ ꯃꯁꯤꯕꯣ ꯍꯜꯂꯛꯂꯕ ꯖꯥꯠꯂ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯝꯅ ꯀꯧꯔꯨꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯇꯞꯅ ꯁꯣꯟꯕꯒꯤ ꯃꯈꯣꯜꯗꯤ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯊꯝꯕꯥꯜꯅ ꯑꯩ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯃꯁꯤ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯂꯝꯃꯤ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯀꯥꯗ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯑꯀꯤꯕ ꯁꯛꯇꯝꯗ ꯃꯐꯤ ꯊꯣꯡꯗꯕ ꯑꯉꯥꯡ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯗꯨꯅ ꯈꯤꯈꯤ ꯅꯣꯛꯇꯨꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤꯔꯝꯃꯤ ꯊꯝꯕꯥꯜ ꯄꯥꯈꯠꯄꯅ ꯃꯇꯧ ꯑꯗꯨꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯕꯤꯜꯒ ꯌꯥꯏꯐꯕꯒꯁꯨ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯝꯃꯤ ꯊꯝꯕꯥꯜ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯅꯕꯤꯜꯅ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯊꯝꯕꯥꯜ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯑꯉꯥꯡ ꯑꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯏꯃꯨꯡꯂꯣꯝꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯃꯨꯡꯗ ꯀꯩꯗꯧꯔꯒꯦ ꯂꯥꯎ ꯑꯩ ꯌꯦꯡꯒꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯃꯥ, ꯏꯃꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ, ꯅꯇꯣꯝꯇ ꯂꯩꯕꯁꯤꯗ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯜꯂꯕ ꯑꯣꯏꯔꯅꯤ꯫ ꯊꯝꯕꯥꯜ ꯏꯃꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦ, ꯏꯃꯨꯡꯗꯅꯦ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯦꯡꯅꯩ꯫ ꯅꯕꯤꯜꯅ, ꯃꯃꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ, ꯌꯥꯔꯁꯦ, ꯒꯥꯔꯤ ꯄꯨꯔꯛꯂꯤꯁꯦ ꯗꯨꯛ ꯃꯩꯔꯥ ꯀꯠꯇꯨꯅꯅꯦ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ꯫ ꯊꯝꯕꯥꯜꯁꯨ ꯍꯣꯏ ꯃꯈꯣꯏ ꯃꯄꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯗꯨꯛ ꯃꯩꯔꯥ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯂꯥꯏ ꯂꯩꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯂꯛ ꯀꯟꯖꯥꯎꯕ ꯀꯦꯁꯣ ꯁꯝꯕꯜ ꯃꯔꯨꯝꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯁꯣꯅ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯕ, ꯅꯕꯤꯜ ꯈꯣꯏꯒꯤꯗꯤ ꯒꯥꯔꯤꯒ ꯑꯆꯧꯕ ꯂꯩꯔ ꯃꯥꯜꯂꯦ꯫ ꯑꯩꯅꯅꯦ ꯁꯣꯝꯗ ꯁꯥꯏꯀꯜ ꯑꯄꯠꯄ ꯍꯝꯕꯜꯁꯦ ꯑꯁꯤ ꯐꯥꯎꯕ ꯁꯤꯟꯕ ꯉꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯅ, ꯀꯩꯗꯧꯔꯤꯕꯅꯣ ꯅꯨꯄꯥ, ꯅꯪꯗꯤ ꯁꯝꯕꯜ ꯃꯔꯨꯝ ꯑꯁꯤꯗ ꯀꯔꯤ ꯊꯤꯔꯤꯕꯅꯣ? ꯁꯝꯕꯜꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯦꯁꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯏ ꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯛ ꯇꯧꯒꯦ ꯇꯧꯔꯒ ꯂꯩꯔꯕ ꯁꯝꯕꯜ ꯑꯗꯣ ꯅꯝꯈꯥꯏꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯏ ꯅꯨꯄꯥꯅ ꯃꯁꯤꯕꯣ, ꯁꯤꯕ ꯇꯥꯔꯦꯅꯤ ꯅꯪꯕꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯁꯣꯒꯤ ꯃꯁꯥꯗꯣ ꯍꯧꯒꯠꯄꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯪꯅꯕꯒꯤ ꯁꯨꯃꯥꯡꯗ ꯅꯕꯤꯜ ꯈꯣꯏ ꯒꯥꯔꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯀꯦꯁꯣꯅ ꯁꯝꯕꯜꯗ ꯅꯣꯝꯗꯨꯅ ꯇꯨꯁꯤꯟꯕ ꯑꯗꯨ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯌꯥꯏꯐꯕꯅ, ꯄꯥꯕꯥ, ꯈꯨꯔꯥꯇꯣꯟꯅꯤ ꯁꯝꯕꯜꯗ ꯇꯨꯁꯤꯜꯂꯤꯁꯤ꯫ ꯅꯕꯤꯜꯅ, ꯏꯍꯦ ꯀꯦꯁꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ, ꯀꯌꯥꯝ ꯁꯣꯛꯀꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯁꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯌꯣ, ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ, ꯅꯕꯤꯜ, ꯊꯣꯏꯗꯣꯛꯄ ꯁꯣꯛꯄ ꯅꯠꯇꯦꯗ, ꯈꯣꯡꯁꯦ ꯋꯥꯆꯦꯠꯅ ꯈꯔ ꯈꯦꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯊꯝꯕꯥꯜꯅ, ꯊꯣꯏꯕꯤ, ꯀꯦꯁꯣꯒꯤ ꯃꯈꯣꯡꯁꯦ ꯍꯤꯗꯥꯛ ꯈꯔ ꯇꯩꯁꯟꯕꯤꯌꯨ꯫ ꯏꯆꯦ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯈꯔ ꯌꯥꯝꯅ ꯁꯣꯛꯁꯅꯨ, ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗꯦꯗ꯫ ꯅꯕꯤꯜꯅ, ꯀꯦꯁꯣ, ꯅꯪꯕꯨ ꯁꯝꯕꯜꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯀꯦꯁꯣ ꯑꯗꯨꯅ ꯅꯕꯤꯜꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯅ, ꯇꯥꯗꯥ, ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ, ꯆꯨꯝꯅ ꯁꯨꯝ ꯁꯝꯕꯜꯁꯦ ꯁꯦꯝꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯪꯉꯣ ꯏꯃꯨꯡꯗ, ꯍꯤꯗꯥꯛ ꯈꯔꯅꯦ ꯑꯅꯥꯕꯗꯨꯗ ꯇꯩꯁꯤꯜꯂꯒꯅꯦ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯊꯣꯏꯕꯤꯅ, ꯂꯥꯛꯑꯣ ꯅꯨꯄꯥ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯁꯣꯕꯨ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯛꯁꯪꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ, ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯅꯤ ꯃꯁꯤꯗꯤ? ꯄꯣꯡ ꯍꯋꯥꯏꯁꯦ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦꯗ꯫ ꯑꯁꯨꯝꯅ ꯑꯦꯟꯁꯥꯡ ꯃꯟꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, ꯀꯔꯤꯅꯣꯅꯦ, ꯑꯩꯕꯨ ꯊꯣꯡꯅꯥꯎꯁꯦ ꯂꯣꯟꯁꯤꯜꯂꯝꯕꯅꯤꯗ, ꯑꯩꯕꯨ ꯍꯥꯡꯗꯣꯛꯂꯝꯕ꯭ꯔꯅꯦ? ꯃꯁꯤ ꯈꯟꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯌꯥꯏꯐꯕꯒ ꯁꯕꯥꯜ ꯃꯨꯇ꯭ꯔꯤ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯠꯇ꯭ꯔꯅꯦ ꯃꯁꯤꯕꯣ, ꯏꯪꯈꯣꯜꯁꯤꯗ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯧꯔꯕꯁꯨ ꯌꯥꯏꯐꯕꯗꯤ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯥꯏꯐꯕꯒ ꯁꯕꯥꯜ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯍꯨꯝ ꯄꯔꯦꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯁꯥꯗ ꯄꯨꯡꯉꯛ ꯉꯛꯅ, ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯒ ꯁꯕꯥꯜ ꯃꯨꯇ꯭ꯔꯤ ꯆꯞ ꯃꯥꯟꯅꯕ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯌꯥꯏꯐꯕ, ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯕꯒ ꯁꯕꯥꯜ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯁꯥꯗ ꯏꯉꯛ ꯉꯛꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯣ ꯑꯀꯤꯕ ꯇꯝꯊꯤꯔꯕ ꯁꯛꯇꯝꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏꯐꯕ ꯃꯅꯤꯡꯂꯣꯝꯗꯒꯤ
ꯃꯃꯥꯅ ꯂꯥꯎꯔꯤꯕ ꯑꯗꯣ ꯇꯥꯔꯝꯃꯤ꯫ ꯌꯥꯏꯐꯕ ꯄꯥꯈꯠꯅ, "ꯕꯥꯕꯥ, ꯏꯃꯥ ꯅꯠꯇ꯭ꯔꯣ ꯃꯅꯤꯡꯗ ꯀꯟꯅ ꯂꯥꯎꯔꯤꯕꯁꯤꯕꯣ?" "ꯏꯕꯨꯡꯉꯣ, ꯅꯃꯥ ꯑꯣꯏꯔꯝꯅꯤ, ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯊꯝꯕꯥꯜꯅ ꯏꯪꯈꯣꯜꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ꯫ ꯅꯕꯤꯜꯅ ꯊꯝꯕꯥꯜꯕꯨ, "ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗꯣ ꯅꯣꯝꯂꯝꯃꯤ꯫ ꯌꯥꯏꯐꯕꯁꯨ, "ꯏꯃꯥ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯕꯥꯕꯥ, ꯑꯁꯦ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯟꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯁꯥꯗꯣ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯅꯕ ꯇꯧꯏ꯫ ꯌꯥꯏꯐꯕꯅ ꯎꯔꯤ ꯀꯦꯁꯣ ꯈꯣꯏꯒꯤ ꯁꯝꯕꯜ ꯃꯅꯤꯡꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ꯫ ꯌꯥꯏꯐꯕ ꯃꯄꯨꯛꯅꯤꯡꯗ ꯀꯅꯥꯅꯣ ꯑꯃꯨꯕ ꯑꯃ ꯈꯨꯔꯥꯇꯣꯜ ꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯅꯔꯝꯃꯤ꯫ ꯃꯄꯥꯗꯗꯤ ꯃꯥꯅ ꯎꯔꯤꯕ ꯑꯗꯣ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯌꯥꯏꯐꯕ ꯅꯕꯤꯟꯒꯅ ꯊꯝꯕꯥꯜꯕꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯊꯝꯕꯥꯜꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯕꯤꯜꯅ, "ꯏꯕꯨꯡꯉꯣ, ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯎ, ꯅꯃꯥꯁꯦ ꯂꯋꯥꯏꯗ ꯏꯁꯤꯡ ꯈꯔ ꯊꯥꯁꯤ." ꯌꯥꯏꯐꯕꯅ ꯍꯣꯏ ꯄꯥꯕ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯕꯤꯜꯅ, "ꯊꯝꯕꯥꯜ, ꯊꯝꯕꯥꯜ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯣ ꯅꯣꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯌꯥꯏꯐꯕ ꯏꯁꯤꯡ ꯑꯁꯦꯡꯕ ꯄꯨꯔꯛꯇꯨꯅ ꯃꯃꯥꯒꯤ ꯂꯋꯥꯏꯗ, "ꯏꯃꯥ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯊꯥꯕꯤꯔꯝꯃꯤ꯫ ꯑꯁꯝꯅ ꯊꯝꯕꯥꯜꯁꯨ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯁꯥꯗꯣ ꯅꯥꯟꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯌꯥꯏꯐꯕꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯪꯅ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯝꯂꯤꯕꯁꯤꯅ?" ꯊꯝꯕꯥꯜ ꯃꯁꯥꯗꯣ ꯄꯥꯈꯠꯅ, "ꯏꯕꯨꯡꯉꯣꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ 3 ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯈꯠꯅꯅꯦ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯀꯤꯕ ꯁꯛꯇꯝꯗ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ." ꯌꯥꯏꯐꯕ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯁꯥꯗ ꯏꯉꯛꯉꯛꯅ, "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ?" ꯑꯁꯤ ꯈꯟꯗꯅ ꯉꯁꯥꯏ ꯃꯥꯅ ꯀꯦꯁꯣ ꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯃꯨꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ "ꯃꯃꯥ, ꯅꯪꯒꯤ ꯃꯤꯠꯇ ꯄꯪꯎ ꯎꯕꯗꯤ ꯅꯠꯇꯦꯀꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ?" "ꯃꯈꯣꯏ ꯃꯄꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯁꯦꯡꯕꯅꯤ, ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯠꯇꯦ꯫ ꯃꯗꯨ ꯏꯃꯨꯡꯁꯦ ꯂꯥꯏꯇꯤꯟ ꯑꯃꯨꯛꯇꯗꯤꯅꯦ ꯈꯨꯔꯨꯝ ꯊꯣꯛꯇꯕ ꯌꯥꯔꯔꯣꯏ." "ꯌꯥꯔꯤꯁꯤ ꯅꯨꯄꯤ, ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯂꯥꯛꯑꯣ, ꯅꯁꯥꯗ ꯋꯥꯔꯝꯂꯅꯤ꯫ ꯆꯥꯛ ꯑꯁꯥꯕ ꯈꯔ ꯆꯥꯔꯒꯅꯦ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯏꯕꯨꯡꯉꯣ, ꯆꯥꯛꯇꯨ ꯊꯤꯅꯅꯕ ꯇꯧꯔꯝꯃꯨ." ꯌꯥꯏꯐꯕꯁꯨ ꯍꯣꯏ ꯄꯥꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯤꯗꯨꯅ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯥꯔꯗꯨꯅ ꯇꯨꯝꯕ ꯆꯪꯃꯤꯟꯅꯔꯝꯃꯤ꯫ ꯌꯥꯏꯐꯕꯗꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯕꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯉꯛꯄ ꯀꯌꯥ ꯐꯥꯎꯗꯨꯅ, "ꯀꯔꯤꯅꯣ ꯑꯩꯅ ꯎꯈ꯭ꯔꯤꯕꯁꯤꯡꯗꯨꯕꯨ? ꯃꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ?" ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯁꯣꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯁꯣꯅ, "ꯅꯨꯄꯤ, ꯇꯥ ꯅꯥꯕꯤꯜ ꯈꯣꯏꯒꯤꯗꯤ ꯌꯦꯡꯉꯨ, ꯒꯥꯔꯤꯁꯨ ꯂꯩꯈ꯭ꯔꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯝꯂꯤꯕꯁꯤ ꯃꯈꯣꯏ ꯏꯃꯨꯡꯕꯨ ꯇꯨꯝꯅ ꯍꯥꯠꯇꯨꯅꯅꯦ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯦ ꯑꯣꯏꯍꯧꯕ ꯑꯗꯨꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯀꯧꯗꯨꯅꯅꯦ ꯃꯈꯣꯏꯗ ꯊꯥꯖꯤꯟꯒꯗꯕꯅꯤ꯫ ꯅꯨꯄꯥ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯃꯈꯣꯏꯕꯨ ꯍꯥꯠꯄꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ." ꯃꯥꯒꯤ ꯃꯜꯂꯕ ꯄꯥꯛꯁꯤ ꯑꯗꯨꯗꯒꯤ ꯂꯥꯏ ꯑꯀꯤꯕ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ, "ꯁꯦ ꯌꯦꯡꯉꯣ ꯅꯨꯄꯥ, ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅꯅꯦ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯧꯕ ꯌꯥꯏ." ꯀꯦꯁꯣꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯈꯨꯝꯗ ꯏꯔꯤꯕ ꯃꯌꯦꯛ ꯑꯗꯨꯕꯨ ꯄꯥꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯃꯤꯔꯥꯜ ꯁꯠꯄꯒꯤ ꯂꯥꯏꯋꯥ꯫ ꯀꯦꯁꯣꯅ, "ꯅꯨꯄꯤ, ꯍꯧꯖꯤꯛꯃꯛ ꯄꯣꯠꯆꯩꯁꯤ ꯁꯦꯝ ꯁꯥꯔꯣ. ꯑꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯅꯦ ꯅꯨꯡꯉꯥꯏꯕꯁꯤ ꯎꯔꯒ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ." ꯊꯣꯏꯕꯤꯅ, "ꯑꯣꯟꯊꯣꯛꯅꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯗ. ꯁꯦ, ꯑꯃꯨꯕ ꯐꯤꯖꯣꯜꯁꯦ ꯍꯣꯡꯗꯣꯛꯑꯣ. ꯑꯁꯨꯝꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯑꯃꯨꯕꯁꯦ ꯁꯦꯠꯀꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥ, ꯅꯁꯥꯗꯣ ꯑꯀꯤꯕ ꯐꯥꯎꯕꯗꯤ ꯌꯥꯗꯦꯀꯣ." ꯀꯦꯁꯣ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯍꯣꯡꯗꯣꯛꯇꯨꯅ, "ꯑꯩ ꯀꯩꯁꯨ ꯀꯤꯔꯣꯏ ꯅꯨꯄꯤ, ꯂꯥꯏ ꯁꯥꯟꯅꯅꯕ ꯇꯧꯔꯁꯤ." "ꯑꯣꯟꯊꯣꯛꯅꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯗ ꯅꯨꯄꯥ ꯅꯪꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯏꯃꯨꯡꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯎꯆꯥꯟ ꯃꯩꯔꯥ ꯊꯥꯒꯠꯇꯨꯅ ꯂꯥꯏ ꯀꯧꯗꯨꯅ ꯁꯥꯟꯅꯅꯕ
ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯀꯧꯕ ꯍꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯇꯤꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯍꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ, ꯅꯈꯣꯏ ꯑꯩꯅ ꯁꯤꯟꯊꯥ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕ ꯀꯧꯔꯤꯕꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯀꯦꯁꯣꯁꯨ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯂꯦꯞꯇꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯉꯥꯡ ꯈꯔ ꯗꯨꯡꯗꯥꯡ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯦꯁꯣꯅ, ꯍꯩꯁ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯃꯄꯥꯜꯗꯒꯤ ꯇꯥꯔꯤꯕꯁꯤꯕꯨ ꯃꯈꯣꯜꯁꯤ ꯇꯥꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯈꯨꯝꯗ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯂꯦꯞꯇꯅ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯀꯦꯁꯣꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗ ꯑꯀꯤꯕ ꯈꯔ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯁꯣ ꯊꯣꯏꯕꯤꯒꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯉꯥꯅꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯀꯦꯁꯣꯅ, ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯀꯅꯥꯅꯣꯃ ꯂꯩꯔꯤ, ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯀꯤꯕ ꯁꯛꯇꯝꯗ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯃꯨꯕ ꯑꯃ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯁꯣ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯂꯣꯡꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯁꯝꯅ ꯀꯦꯁꯣꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯣ ꯀꯦꯁꯣꯒꯤ ꯃꯅꯥꯛꯇ ꯐꯟ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯀꯦꯁꯣꯒꯤ ꯃꯈꯨꯔꯤ ꯑꯗꯣ ꯀꯟꯅ ꯃꯦꯔꯛꯂꯝꯃꯤ꯫ ꯀꯦꯁꯣ ꯑꯀꯤꯕꯒ ꯄꯥꯈꯠꯄꯒ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯅꯥꯟꯊꯣꯛꯅꯅꯕ ꯋꯥꯅ ꯅꯨꯄꯤ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯑꯗꯣ ꯐꯨꯟꯅ ꯐꯨꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯀꯦꯁꯣ ꯋꯥꯅ ꯃꯈꯧꯔꯤ ꯑꯗꯨꯕꯨ ꯅꯥꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯍꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ, ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯀꯧꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯗ ꯁꯣꯛꯂꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯅꯨ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏ꯫ ꯊꯣꯏꯕꯤꯅ, ꯇꯥꯎ, ꯃꯨꯟꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯕꯤꯜꯒꯤ ꯏꯃꯨꯡꯕꯨ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯂꯧꯒꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠꯀꯤ ꯄꯤꯒꯅꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ, ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯂꯦꯞꯂꯕꯗꯤ ꯅꯕꯥꯅꯤꯒꯤ ꯊꯋꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦ, ꯃꯁꯤ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯈꯨ ꯑꯃꯨꯕ ꯑꯣꯟꯗꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯇꯤꯡ ꯆꯥꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯊꯣꯏꯕꯤꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯀꯦꯁꯣꯅ, ꯅꯨꯄꯤ, ꯀꯔꯤꯅꯣ ꯕꯨꯠ ꯁꯥꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯀꯤꯅꯕ꯭ꯔꯣ? ꯅꯨꯄꯥꯅꯦꯅ ꯅꯔꯦꯜꯗꯤ ꯄꯥꯟꯗ꯭ꯔꯒ ꯀꯤꯅ ꯃꯔꯣꯜ ꯑꯃ ꯀꯤꯒꯜꯂꯤꯕ꯫ ꯀꯔꯤꯅꯣ ꯅꯨꯄꯤ, ꯀꯤꯗ꯭ꯔꯗꯤ? ꯕꯨꯠꯅꯤꯅ ꯃꯁꯛ ꯈꯔ ꯐꯖꯕ ꯑꯣꯏꯔꯗꯤ ꯀꯤꯔꯣꯏꯗꯕ? ꯑꯁ, ꯑꯩ ꯉꯁꯤꯁꯤꯕꯨ ꯁꯤꯔꯝꯅꯤꯗ꯫ ꯌꯥꯔꯦ, ꯃꯇꯝꯁꯦ ꯊꯦꯡꯉꯤ, ꯇꯨꯝꯃꯨꯔꯁꯤ꯫ ꯊꯣꯡꯅꯥꯎꯁꯤꯡꯁꯦ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯝꯃꯨ꯫ ꯀꯗꯥꯏꯗꯒꯤ, ꯑꯁ ꯉꯝꯃꯔꯣꯏ, ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯟꯁꯤꯜꯂꯨꯆꯣ꯫ ꯑꯩ ꯀꯤꯕꯅ ꯊꯣꯡ ꯃꯌꯥꯗꯅꯦ ꯉꯁꯥꯏꯒꯤ ꯑꯀꯤꯕ ꯕꯨꯠꯇꯣ ꯑꯃꯨꯛ ꯂꯩꯔꯝꯗꯅ꯫ ꯌꯥꯔꯦ, ꯑꯩ ꯂꯣꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯒ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯀꯦꯁꯣꯗꯤ ꯑꯀꯤꯕ ꯐꯥꯎꯔꯕꯗꯨ ꯃꯕꯨꯛꯅꯤꯡꯗ ꯅꯕꯤꯜꯒꯤ ꯏꯃꯨꯡꯕꯨ ꯇꯨꯝꯅ ꯍꯥꯠꯄ ꯉꯝꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯃꯤ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯣ? ꯅꯣꯡꯉꯥꯜꯂꯕꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯃꯦꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 1 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯍꯤꯡ ꯑꯣꯏꯔ ꯃꯇꯝꯁꯤꯗꯤ? ꯀꯅꯥꯅꯣ? ꯃꯤ ꯈꯔ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯦꯅꯈꯥꯔꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯁꯝꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯌꯥꯏꯐꯕ, ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯁꯤ ꯈꯟꯗꯅ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡ ꯑꯗꯨꯝꯗꯒꯤ ꯈꯣꯛ ꯈꯣꯛ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯥꯏꯐꯕ ꯀꯤꯕꯅ ꯃꯈꯣꯏꯕꯨ ꯀꯧꯕꯁꯨ ꯉꯝꯗ ꯃꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯈꯨꯝꯖꯤꯟꯗꯨꯅ
ꯑꯀꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯗꯅꯕ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯀꯤꯅ ꯀꯤꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯝꯕꯥꯜ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯦꯁꯣꯅ ꯊꯝꯕꯥꯜ ꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯊꯥꯡ ꯑꯃꯅ ꯂꯩꯕꯥꯛ ꯇꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯁꯣ, ꯅꯪꯅ ꯁꯨꯃꯥꯡꯗ ꯂꯩꯕꯥꯛ ꯈꯣꯠꯊꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯦꯁꯣ ꯃꯁꯥꯗꯨ ꯈꯔ ꯄꯥꯈꯠꯅ, ꯏꯇꯩꯃ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯂꯝ ꯁꯔꯨꯛ ꯈꯔ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯈꯔ ꯕꯟꯗꯥꯟ ꯊꯝꯅꯕ ꯍꯣꯠꯇꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯀꯔꯤꯅꯣ ꯀꯦꯁꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯤ ꯀꯔꯤꯒꯤ ꯕꯟꯗꯥꯟ ꯊꯝꯗꯣꯏꯕ? ꯑꯩꯈꯣꯏꯗꯤ ꯀꯅꯥꯗꯁꯨ ꯕꯟꯗꯥꯟ ꯊꯝꯒꯦ ꯍꯥꯏꯈꯤꯗꯦꯅ꯫ ꯏꯇꯩꯃ, ꯀꯩꯅꯣꯅꯦ, ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯁꯅꯥ ꯈꯔ ꯍꯟꯒꯦꯅ ꯑꯩꯅ ꯕꯟꯗꯥꯟ ꯊꯝꯒꯦꯅ ꯇꯧꯕꯅꯤꯗ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯦꯁꯣ? ꯅꯪꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯣꯏꯅ ꯕꯟꯗꯥꯟ ꯊꯝꯕꯗꯤ ꯀꯩꯗꯧꯒꯦ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏꯀꯣ꯫ ꯃꯄꯥꯟꯗ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯅꯕꯤꯜꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯤ, ꯀꯩꯗꯧꯔꯦ ꯑꯌꯨꯛ ꯑꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯤꯕꯗꯨꯕꯣ? ꯌꯦꯡꯉꯨ ꯃꯈꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯈꯔ ꯀꯦꯁꯣꯅꯅꯦ ꯕꯟꯗꯥꯟ ꯊꯝꯅꯤꯌꯦ, ꯑꯗꯨꯒꯤ ꯏꯪꯈꯣꯜꯁꯦ ꯑꯣꯜꯂꯝꯃꯤꯅꯦꯌꯦ꯫ ꯀꯔꯤꯅꯣ ꯀꯦꯁꯣ, ꯅꯇꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯆꯨꯝꯕ꯭ꯔꯅꯦ? ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯃꯥꯅꯦ ꯇꯥꯅꯕꯤꯟ, ꯑꯆꯨꯝꯕꯅꯤ, ꯑꯩꯒꯤ ꯁꯅꯥ ꯈꯔ ꯍꯟꯒꯦ ꯇꯧꯕ꯫ ꯀꯩꯁꯨꯕꯨꯗꯤ ꯀꯨꯏꯔꯣꯏꯗ, ꯏꯪꯈꯣꯜꯁꯦ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯕꯟꯗꯥꯟ ꯊꯝꯒꯗꯕ꯫ ꯉꯁꯥꯏ ꯃꯈꯩ ꯌꯥꯏꯐꯕ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯌꯥꯏꯐꯕꯅ, ꯀꯔꯤꯅꯣ ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯇꯣꯟꯒꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯏꯪꯈꯣꯜ ꯕꯟꯗꯥꯟꯗ ꯊꯝꯒꯦꯕꯨ ꯀꯔꯤꯅꯣ? ꯑꯁ, ꯊꯝꯅꯤꯡꯂꯒꯅꯅꯦ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯃꯣ꯫ ꯊꯣꯏꯕꯤꯅ, ꯀꯌꯥꯗ ꯉꯛ ꯀꯟꯈ꯭ꯔꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯁꯦ꯫ ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝꯅꯅꯦ ꯈꯟꯕ ꯉꯝꯗꯦꯅ꯫ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ, ꯄꯨꯛꯆꯦꯜ ꯉꯥꯛꯇꯅꯤ꯫ ꯇꯥꯅꯕꯤꯜ, ꯋꯥꯔꯧꯕ ꯌꯥꯗꯦ꯫ ꯇꯥꯗꯗꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩ ꯃꯇꯝ ꯈꯔ ꯕꯟꯗꯥꯟ ꯊꯝꯒꯦ꯫ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯈꯜꯂꯣ꯫ ꯀꯩꯗꯧꯕꯒꯦ ꯇꯥꯅꯕꯤꯜ? ꯀꯔꯤꯅꯣ ꯀꯦꯁꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯃꯗꯣ ꯑꯩꯅꯅꯦ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏ꯫ ꯆꯠꯂꯣ, ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯣꯏꯅ ꯊꯝꯃꯨꯆꯣ, ꯆꯠꯂꯣ꯫ ꯀꯦꯁꯣꯅ, ꯐꯩ, ꯌꯦꯡꯉꯣꯕ, ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ? ꯂꯥꯎ ꯅꯨꯄꯤ, ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯅ꯫ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯌꯦꯡꯉꯣꯕ ꯃꯇꯩ ꯃꯅꯥꯎꯁꯦ, ꯆꯞ ꯍꯦꯛ ꯃꯔꯩ ꯐꯠꯇꯕ꯫ ꯅꯕꯤꯜꯅ, ꯌꯥꯔꯁꯤ ꯃꯃꯥ, ꯇꯣꯛꯂꯣ ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯅꯕꯤꯜꯁꯨ ꯆꯥꯛ ꯆꯥꯔꯒ ꯑꯣꯐꯤꯁꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯐꯕ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜꯅ, ꯏꯕꯨꯡꯉꯣ, ꯏꯃꯥꯅꯦ ꯃꯈꯥꯔꯣꯝꯒꯤ ꯅꯅꯦ ꯀꯦꯇꯨ ꯍꯣꯏꯗꯅꯦ ꯃꯔꯨꯞꯀꯤ ꯄꯩꯁꯥꯁꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ, ꯅꯪ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯌꯥꯏꯐꯕꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯦꯁꯣꯒ ꯊꯣꯏꯕꯤꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯃꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯐꯤꯖꯦꯠ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯀꯦꯁꯣꯅ, ꯅꯨꯄꯤ, ꯁꯤꯒꯤ ꯐꯤꯖꯦꯠꯁꯤꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯊꯕꯛꯁꯦ ꯃꯥꯏ ꯑꯝꯇꯗꯤ ꯄꯥꯛꯅꯕ ꯇꯧꯁꯤꯗ꯫ ꯊꯣꯏꯕꯤꯅ, ꯍꯟꯗꯛꯇꯤ ꯁꯣꯏꯗꯅꯅꯦ ꯄꯥꯛꯂꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯐꯤꯖꯦꯠꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯑꯉꯥꯡ ꯁꯣꯏꯔꯦꯟꯒꯤ ꯈꯨꯕꯤꯗꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯣꯏꯔꯦꯟ? ꯑꯁ, ꯏꯃꯥ, ꯁꯤꯕ ꯇꯥꯔꯦ꯫ ꯍꯥꯏ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ, ꯁꯦ ꯄꯥꯏꯌꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯅꯪꯉꯣꯟꯗ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯑꯆꯝꯕ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯂꯥꯏꯟꯗꯧꯒꯤꯅꯦ ꯁꯟꯗꯣꯡ ꯃꯄꯥꯗ ꯂꯩꯕ ꯂꯩꯕꯥꯛꯇꯣ ꯇꯧꯈꯥꯏꯗꯨꯅ ꯐꯨꯝꯖꯤꯟꯈꯤꯒꯗꯕꯅꯤ꯫ ꯅꯨꯄꯤ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯇ ꯐꯨꯝꯖꯤꯟꯕ ꯌꯥꯔꯕꯣ? ꯃꯈꯣꯏ ꯃꯤ ꯂꯩꯔꯝꯃꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗꯅꯦ ꯐꯨꯝꯖꯤꯟꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯄꯨꯡ 12 ꯇꯥꯕ ꯉꯥꯏꯔꯒ ꯁꯣꯏꯗꯅ ꯐꯨꯝꯖꯤꯜꯂꯒꯦ꯫
ꯈꯪꯅꯤꯗꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯣꯏ ꯆꯠꯂꯣ ꯅꯨꯄꯥ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯀꯦꯁꯣꯔꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡꯖꯥꯎ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯕꯤꯜ ꯑꯩꯈꯣꯏꯒꯤ ꯌꯦꯅꯥꯈꯥꯔꯣꯝꯗ ꯂꯥꯛꯇꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯁꯟꯗꯧ ꯃꯄꯥ ꯑꯗꯨꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯨꯝꯖꯤꯜꯂꯝꯃꯤ ꯀꯦꯁꯣ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯄꯣꯠꯁꯛ ꯑꯗꯣ ꯐꯨꯝꯖꯤꯜꯂꯒ ꯁꯝꯕꯜ ꯑꯗꯣ ꯂꯤꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯀꯦꯁꯣꯅ ꯃꯈꯣꯏꯒꯤ ꯁꯝꯕꯜ ꯑꯗꯣ ꯂꯤꯠꯇꯨꯅ ꯆꯦꯟꯈꯤꯕꯗ ꯎꯔꯝꯃꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯀꯦꯁꯣ ꯑꯁꯤꯅ ꯁꯝꯕꯜꯒ ꯂꯤꯠꯂꯒ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯃꯥꯒꯤꯁꯤꯕꯨ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯃꯨꯛ ꯃꯁꯤ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯣ ꯅꯁꯥꯗꯣ ꯋꯥꯔꯅꯤꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯋꯥꯗꯤꯗ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯦ ꯁꯨꯝ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤꯅꯦ ꯈꯥꯇꯣꯟ ꯀꯦꯁꯣꯁꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕ꯭ꯔꯥ ꯏꯃꯥ ꯀꯥꯇꯣꯟꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯗꯦꯗ ꯉꯁꯤꯒꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯕꯨꯡꯉꯣ ꯁꯨꯝ ꯍꯪꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯅꯤ ꯊꯝꯕꯥꯜ ꯏꯃꯨꯡꯒꯤ ꯁꯅꯥꯃꯍꯤꯕꯨ ꯈꯨꯔꯨꯝꯖꯅꯕ ꯁꯅꯥꯃꯍꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯥꯏꯗꯨꯛ ꯊꯥꯅꯅꯕ ꯋꯥꯏꯔꯝ ꯇꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯝꯕꯥꯜꯒꯤ ꯅꯥꯡꯒꯟꯗ ꯈꯨꯠ ꯑꯃꯅ ꯇꯞꯅ ꯄꯥꯏꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯑꯣꯠꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯨꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯤꯕ ꯑꯗꯣ ꯊꯝꯕꯥꯜ ꯉꯛꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯈꯟꯗꯨꯅ ꯋꯥꯏ ꯇꯩꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯑꯝꯃꯤ ꯊꯝꯕꯥꯜꯅ ꯂꯥꯏꯟꯗꯧ ꯀꯥꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯅꯥꯃꯍꯤ ꯀꯥꯆꯤꯟ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯅꯤꯈꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯝꯕꯥꯜ ꯆꯥꯛꯁꯪ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯝꯃꯤ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯅꯦ ꯆꯥꯛꯁꯪ ꯑꯁꯤꯗ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯅꯠꯇꯦꯗ ꯃꯁꯤ ꯈꯟꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯊꯝꯕꯥꯜꯅ ꯏꯕꯨꯡꯉꯣ ꯅꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯇꯧꯔꯒ ꯌꯦꯡꯉꯨꯗꯅ ꯏꯃꯥ ꯄꯥꯕꯒꯤ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯅꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯄꯥꯕꯗꯨꯕꯣ ꯊꯝꯕꯥꯜ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯄꯒ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯀꯔꯤ ꯑꯣꯐꯤꯁ ꯈꯨꯆꯠꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯟꯗ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯁꯣꯝꯗꯅ ꯅꯕꯤꯟ ꯒꯥꯔꯤ ꯑꯗꯣ ꯂꯝꯕꯤꯗ ꯌꯥꯗꯕꯗꯒꯤ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯅꯦꯅ ꯇꯧꯔꯤꯁꯤꯁꯨꯅꯦ ꯃꯤ ꯀꯅꯥꯝꯇ ꯆꯠꯇꯦꯅꯦ ꯍꯧꯖꯤꯛꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕꯖꯥꯠꯅꯣ ꯐꯣꯟꯁꯤꯁꯨ ꯑꯣꯐ ꯇꯥꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯁꯨꯅ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅꯤ ꯒꯥꯔꯤ ꯑꯗꯨ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯕꯤꯜ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯒꯗꯕ ꯊꯣꯡꯒꯥꯜ 5ꯃꯨꯛ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯕꯤꯜꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯃꯤ ꯈꯔꯗꯤ ꯂꯥꯛꯂꯤ ꯃꯥꯜꯂꯤ ꯑꯩꯗꯤ ꯏꯇꯣꯝꯇ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯂꯝꯕꯗꯒꯤ ꯃꯥꯅ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯅꯕꯤꯟ ꯀꯅꯥꯅꯣ ꯑꯩꯒꯤ ꯒꯥꯔꯤꯗ ꯌꯥꯜꯂꯤꯗꯨꯕꯣ ꯃꯤ ꯎꯁꯇ꯭ꯔꯤꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯅꯕꯤꯜ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗ ꯑꯉꯛꯄ ꯍꯥꯎꯔꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤ ꯑꯩ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯅ ꯃꯥꯅ ꯄꯥꯈꯠꯅ ꯂꯥꯛꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯃꯤꯑꯣꯏ ꯈꯔ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯅꯕꯤꯜ ꯃꯁꯥꯗ ꯄꯥꯈꯠꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯗ ꯃꯌꯨꯝꯗ ꯌꯧꯅꯅꯕ ꯍꯥꯏꯗꯨꯅ ꯀꯤꯅ ꯌꯥꯡꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯅꯕꯤꯜ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯅꯨꯄꯤ 5 ꯃꯁꯝ ꯂꯩꯃꯥꯏ ꯌꯧꯅ ꯊꯥꯗꯗꯨꯅ ꯐꯤꯃꯨ ꯉꯥꯛꯇ ꯁꯦꯠꯇꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯄꯔꯤꯡ ꯊꯣꯛꯂꯛꯂꯝꯃꯤ ꯅꯕꯤꯜ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ ꯑꯁꯤ ꯈꯟꯅꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯝꯅ ꯅꯕꯤꯟꯅ ꯍꯦꯛ ꯍꯪꯂꯨꯕ ꯃꯇꯝꯗ
Parengna chatiba nupi manga ado akiba saktamda chap manana Nabinda mamit khani yenglaklammi. Nabinju sumbunde yengsilaba matamda nupi manga ado makhong leibaida tadana leiram. Adamna nupi manga aduna mamit khana akiba saktamda yenglakpaga tawriba matau aduda Nabin kibana ima haina lauduna magi gari adu hundoklamduna mayumlomda kana chinsilami. Somda imungi sofada phamdana leiramba thambal thonganda laubagi makhol adu tarami. Ibungo nangbo hauski makhol dubu tadro nakhoi napagi makhol mali amuti yenglusi lao. Yai phaba hoima aisu tai paba soidana oirangani lao. Asi haidana mapanda yengba thoklaklami. Matam aduda Nabin kibana ima aibu kanbiyo haina lauduna imunglomda chinsilaklami. Thambalna makhoi maba kidaragi adu yamna kana lauraga chilak ibadubo kanana tanaraknagi. Nabil masa adu kibana wa fazanang ngangba phawba ngamlamdi. Nupi thongdo asi haidana masado sor thabit honduna pakhatna leirami. Yai phaba baba nangbu kidorage se engonda singtam. Nabin pakhatna nupi thonggalda asi haidana imungda pakhatna chinsin khirami. Ibungo karino na pase ngahan khiga manade lao imungda sangasi. Yai phaba su hoi ima haidana imungda changlami. Nabil de mayai kagi sofa aduda famdana masado tasindana famlaga leiri. Hayo basi baba nangasi kadorage ima ga khoini leiri sidi karsu tawrisi. Makhoi mapa nangbu kadorage gari na karai da thalum lagi. Nabil pakhada ai ngaside akiba thodo khara thengnarakli. Nupi ekoi thongal dane makhong lebak da nupi khara parengna chattuna leirami. Madu ubada ai kibana ne agi gari do thongal da hundoklami. Thambal na karino hairibadubo makhoi mapa asengbara haina hairami. Nabilna asengbani nupi aina hairibase ai ta seng uraklabani. Ai isase karino matawri ase haidana masado yamna pakhatna tasinduna leirami. Yai phabana ima baba ai gari tu sulok ai thongal da amuta yengluge ase haidana satke haina tawrami. Thambalna ibunga ngai kho satkino napana thengnarakli base taibang miyoi banati gari do hayeng nungalaga da lawsilasi natrabadi khudung thiba nangba yai. Yai phabana farese ima baba se oramlani akhoi su tumnuro nakhoi su tumnuro aisu tumnuragi thengle matamse asi haidana mage kada tumba changami. Nabildi mane ngasai thengna khiba akiba thodok adu ningsingduna pakna tupthaba yaramdi. Thambalna makhoi mapa tumnosi kasu dawri ai sange tumu karisu khangano kigano asi haidana tumba sanghalami. Somdana keso amadi thoibi ahingi asikpa tanjana mi pumnamak tumthakiba ngaiduna leirami. Nupa matamse thengli haujiti makhoi mungse loina tumkhraba male. Keso nupi ado masigi lai sanabasidi dudum sanaba yaroidro. Karino nupa ngasi aina pangthokadawriba thausi arubani masuba hek pangthoklaba aikhoi anigi aningbase loina thungnadabani. Kesona ado ai yaudabi nangna tomta pangthokpadi yaroidro ai isase kibayam. Thoibina farese nupa aina hebase sida yaro aina imungda lai fataba kauduna sanaragi. Aduga nangna sigine fi sida yomliba mayumse thambal khoigi yumlondane langsilamu asi haidana pirami. Nupi sigi mayumsibo karino. Thoibi maki nupana amuk hena ki khrabadi mana pangthokliba thauramsing asi pangthokpa yararoi khanduna as kaisunati se paisilo chatlo phatlang silam lagane lao kari suki gano ai leiribasidi kaisu tawriba. As aido nitaliko ibani oina pura chatlaga thamlusiba. Yare nang yam kiragadi ne aikhoi anigi apambase phangdaba taba. Toklosi nupi akhoigi makhoigi inkhose aikhoi anigi soidana oigidabani ai langsiluragi asi haidana phena yomliba mayom macha adubu paiduna mapana thoklami. Keso Nabil khoigi yum lairiba adomda lakba horami. Matam adura Nabil khoiga makhoiga lonabada khariba sambal aduda kanagumba ama leptuna mangoda munna yengduna leiribada urami. Kesona kanano sanbal marum asida leptuna leiribasiba
Tanabil or Jalani. Masi Kandra laying a Magimakuta Paidiba, Mayum Ado, Lengdokpogum the Lami. Kesona Kurinoiki Kuto, Lingla Ipsibo. Siki Mayum Sibukari or Bizado. As he had a Pimayum Ado hung to the Yinglami. Madam Adra Pimayum Ado, Hick hung to Nubada, Migim, Babit, Oiduna Ladamli. Kesomata Ado Ubada. Ima Heineken Lauduna, Makuta Paira Mamayum Ado, lay my the Tadaduna, Imung the Kanachin Silami. The P. Emuk the Gunview. The P. Emuk the Gunview. As he had a Lauduna Imung the Jim Silami. Kesona Langto Umba Pida Yauba, Mamit Ediso, Pan, lay my the song Tungduna Kesogi Tungda inner Ami. Keso Imung the Pakanachin Sindana Tung Ado, Lon Silami. Toibina. Corino Masigino Basina Tori Basibo. I never had Iwana Paktoki Kaliba. Tabasi, are him at the Taribasi. No beer, I gamber. Corino Hosukitubo. Tanabil Kogi humble than it. Me am a lip legally hoy. Tanabilla Kangdemi. Carino Nupa, I hang see the Kadayagi, me no. Mado, I never coyum the net, hasn't keep a patabaliduni. Corino Hosibo. Masi hiding a kesodo. Seeing cable on the neck lamy. Carino Pano Nangba. Ado yam na narin yauduba. Nang na tabak se, haudorak pa natro. Nangbo, hanadi kiroy hayday ni. Kangi nabi, ay sumayna, tauran ni di kanana kangi. Yare to, nang sima, ay di ba ko? Tumrasi, hingi ay hing ngay na kanya, ay tumtoy na pangtok nagi. Tabak se, asi hado na makoy ani tum na nabatyang nami. Keso mana urak kiba, akiba taudok sing ado ning sing na, masado, kiba na, tumtaba yaram di. Somdana yai pabama panda, Kesona lau kiba makol adu taradana, mikap tolek lami. Katon kesogi konjel di mali, mihakimo mang da lau kiba da. Makoy si katon, katna zina baga yahuzala. Laiti no mo ulam dana, hawala rogida. Masi kando na lerami, tanza adida, magi kagi tongjina adida kanagumba amana, chepta duni yung bagun matawag lami. Yai pabapuk awgurtuna, pamang mayay adida famdana, tongjil adom na yung lami. Matam aduda, mamagi konjalda, ibungo sidala o, imagi nakta haiduna, yumyay kadagi, nason piknik kaurik lami. Yay pabana. Kayo no ima na drani, kidorobazano, asi haiduna po awuda na yumyay lariba adom da sa tuniying lami. Adom ni yung luba matam da su kana sulay lami. Yay pabana. Kari no husi kidabo. Ay ki imagi makol na drani, aying sida. Ay si tumagayada baga, kanda kanjala mali. Wakal se kanda na magi kada jangi taurami. Tanja adada, lain daw laydiba ka adudagi tambal ga chapmanaba, nupi ama, saksang lom da jangki bada udami. Korino ima na turne huzikidabo. Asi haduna saksang na sangduna ingdami. Matam aduda nupi ama mamay luktaduna, sakum aduda uway tayduna layrami. Yay pabana, mama oiraboy kanduna. Kaino ima ganda tawridabo. Ngawrabro nang ba, ahing sida, tumulaw. Asi hayo nupi adu kiling zum da pairami. Adum na hek, theng luba matamda nupi ado, aki basakam da konjal yak na nuklami. Yay paba mataw adu uvada, ima hay na kana lauduna jaksang dudagi jen thurak-lami. Tumduna layramba, nabilga tambalga so, macha nupa na laubagi konjal adu taraduna hagulak-lami. Tambal na, ibunga nang bukay dawragi, asi hay na macha nupa da hanglami. Pababa ka na. Ima, saksang na nupi ama. Asi hay na pakat na makut adu tilami, nabin, tokliba, akiba taudok mayam asida masadat jingnaba ama paurami. Tanjado na makoy mangun da nupi ama hikikap na laybagi makol amok tarak-lami. Mataw adu na makoy ahum kiba na amaga yang na dunali. Tambal na, ako'y mapa, karino ako'y musida, hadak barak tokliba taudok mayam siwa. Ayam na chingni. Mama, ay sukalibani. Tokliba taudok singse, isa makso, haktheng na thengnarabani. Basibu kanana oigadawribani. Baba, ako'y katon ga idom sagase, ay makoyje jingnaba phawi. Nabil, ibunga, adom na makoy na tawni haibadi, thajadi. Tanjado na amukaso, londo na layriba thong adot thilaklami. Makoy suki na kina. Nongan ba ngay na layrami. Nongalam day amam angan chinarak pamatam adudani, thoibi. Tapna, yangko ama paiduna, migi saru majid karaga, loyna na sumangda, tholak na lay kuiram na batawrami.
ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯅ ꯄꯥꯏꯔꯤꯕ ꯌꯦꯡꯀꯣꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯟꯈꯤꯕꯒꯨꯝꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯀꯣꯛ ꯑꯗꯨꯕꯨ ꯂꯧꯈꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯇꯞꯅ ꯃꯃꯩ ꯑꯗꯣ ꯍꯟꯒꯠꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯑꯀꯤꯕ ꯃꯤꯅꯣꯛꯇ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗ ꯍꯩꯖꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒ ꯁꯛꯃꯥꯟꯅꯕꯤ ꯅꯨꯄꯤ ꯃꯉꯥ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯇꯨꯅ ꯅꯪ ꯑꯩꯈꯣꯏꯒ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯃꯤꯅꯣꯛꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯊꯣꯏꯕꯤ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯉꯝꯃꯣꯏ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩ ꯉꯝꯃꯣꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕꯅ ꯍꯦꯜꯂꯛꯇꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯀꯦꯁꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯀꯤꯕꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯃꯗꯤ ꯅꯕꯤꯜꯒꯤ ꯏꯃꯨꯡꯁꯤꯡꯁꯨ ꯀꯦꯁꯣ ꯈꯣꯏꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯌꯥꯡꯀꯣꯛ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯤꯁꯤꯡꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯤꯌꯥꯝꯁꯤꯡ ꯂꯥꯛꯄꯗꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯈꯩꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯦ? ꯅꯈꯣꯏꯒꯁꯦ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯀꯦꯁꯣꯒ ꯊꯣꯏꯕꯤꯒꯅ ꯅꯕꯤꯟ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯟ ꯊꯨꯝ ꯃꯤꯍꯧꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯗ ꯂꯥꯏꯇꯤꯟ ꯊꯥꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯀꯦꯁꯣ ꯅꯪꯃꯛꯅ? ꯑꯩꯅꯗꯤ ꯅꯪꯕꯨ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯀꯦꯁꯣꯒꯤ ꯌꯨꯝꯕꯨ ꯃꯩ ꯊꯥꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯕꯤꯜꯒꯤ ꯏꯃꯨꯡ ꯑꯀꯤ ꯑꯈꯪ ꯌꯥꯎꯗ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯝꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫